ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡ ꯐꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅꯃꯛ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯍꯟꯅꯤꯡꯂꯕꯗꯤ ꯅꯨꯃꯤꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯇꯝꯗ ꯄꯥꯟꯗꯝ ꯐꯪꯕ ꯉꯝꯂꯣꯏ꯫ ꯖꯔꯃꯅꯤꯒꯤ ꯃ꯭ꯌꯨꯅꯤꯛꯇ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯄ ꯌꯨꯔꯣꯄꯤꯌꯟ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯒꯤ ꯃꯤꯐꯝꯗ ꯄꯨꯊꯣꯔꯛꯈꯤꯕ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯅ ꯇꯨꯝꯗ꯭ꯔꯕꯗꯤ ꯑꯦꯁꯤꯝꯞꯇꯣꯃꯦꯇꯤꯛ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯏ ꯎꯇꯣꯡꯁꯤꯡ ꯀꯟꯁꯤꯜꯂꯛꯇꯨꯅ ꯐꯨꯟꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯑꯦꯁꯤꯝꯞꯇꯣꯃꯦꯇꯤꯛ ꯑꯦꯊꯦꯔꯣꯁꯀ꯭ꯂꯦꯔꯣꯁꯤꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯁꯨꯡ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ 3000ꯗ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯄꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯥꯡꯂꯨꯞ 4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯦꯠꯅꯍꯜꯂꯝꯃꯤ꯫ ꯄꯨꯡ 6 ꯐꯥꯅ ꯇꯨꯝꯗꯕ, ꯄꯨꯡ 6ꯇꯒꯤ 8 ꯐꯥꯎꯕ, ꯄꯨꯡ 8ꯇꯒꯤ 9 ꯐꯥꯎꯕ, ꯑꯃꯁꯨꯡ ꯄꯨꯡ 9 ꯍꯦꯟꯅ ꯇꯨꯝꯍꯟꯗꯨꯅ ꯀꯥꯡꯂꯨꯞ 4 ꯑꯗꯨꯕꯨ ꯇꯨꯝꯕꯒꯤ ꯃꯇꯝ ꯃꯥꯟꯅꯍꯜꯂꯝꯗꯦ꯫ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏ ꯎꯇꯣꯡꯗ ꯃꯄꯪ ꯄꯩꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯈꯨꯖꯤꯜꯂꯛꯏ꯫ ꯈꯣꯡ ꯑꯃꯗꯤ ꯉꯛꯁꯝꯒꯤ ꯏ ꯎꯇꯣꯡꯗ 3D ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯗ ꯐꯤꯚꯝ ꯑꯁꯤ ꯈꯪꯂꯛꯄꯅꯤ꯫ ꯆꯥꯡꯆꯠꯇ ꯃꯁꯥꯒꯤ ꯆꯍꯤ 43 ꯁꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯇꯝꯗ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ, ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕ, ꯑꯃꯁꯨꯡ ꯗꯥꯏꯑꯦꯕꯦꯇꯤꯁꯅꯆꯤꯡꯕ ꯃꯦꯇꯥꯕꯣꯂꯤꯛ ꯁꯤꯟꯗ꯭ꯔꯣꯝꯒꯤ ꯔꯤꯁ꯭ꯛ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯃꯤꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯤꯑꯣꯏꯕꯅ ꯃꯊꯧ ꯐꯅ ꯌꯥꯝꯅ ꯆꯤꯜꯂꯕꯁꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯂꯤꯕꯁꯤ ꯇꯨꯝꯕꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯗꯤ ꯀꯦꯟꯗꯜ ꯑꯃꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯃꯩ ꯆꯨꯕꯒꯨꯝꯕꯅꯤ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯈꯤꯕꯒ ꯂꯣꯏꯅꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯄꯗ ꯋꯥꯅ ꯊꯣꯛꯏ, ꯂꯧꯁꯤꯡ ꯇꯥꯟꯁꯤꯟꯕꯗ ꯁꯣꯠꯊꯔꯛꯏ ꯑꯃꯁꯨꯡ ꯊꯕꯛ ꯇꯧꯕꯗ ꯁꯣꯏꯕ ꯌꯥꯕꯒꯤ ꯔꯤꯁ꯭ꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯅꯠꯇꯅ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯕ ꯋꯥꯠꯂꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯏ, ꯗꯥꯏꯑꯦꯕꯦꯇꯤꯁ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯂꯥꯏꯅ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯃꯅꯨꯡ-ꯃꯇꯝ ꯆꯥꯗꯅ ꯁꯤꯍꯟꯕ ꯌꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯗꯤ ꯀꯌꯥ ꯆꯠꯊꯕ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯈꯤꯕ ꯃꯔꯝꯅ ꯊꯕꯛ ꯇꯧꯕꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯛꯏ, ꯒꯥꯔꯤ ꯊꯧꯕꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯖꯔꯅꯦꯜ ꯑꯣꯐ ꯑꯃꯦꯔꯤꯀꯥꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯑꯦꯁꯟꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯕꯣꯗꯤ ꯃꯥꯁ ꯏꯟꯗꯦꯛꯁ (BMI) ꯋꯥꯡꯈꯠꯂꯛꯇꯨꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯑꯃꯁꯨꯡ ꯑꯅꯣꯏꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯤꯑꯣꯏꯕꯅ ꯇꯨꯝꯂꯤꯉꯩꯗ ꯑꯦꯄꯤꯇꯥꯏꯠ, ꯑꯦꯅꯔꯖꯤ, ꯃꯦꯇꯥꯕꯣꯂꯤꯖꯝ ꯑꯃꯁꯨꯡ ꯒ꯭ꯂꯨꯀꯣꯖ ꯊꯥꯗꯣꯛꯄꯒꯤ ꯊꯧꯑꯣꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯔꯃꯣꯟ ꯄꯨꯊꯣꯔꯛꯏ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯍꯣꯔꯃꯣꯟꯁꯤꯡ ꯑꯁꯤꯒꯤ ꯈꯜ ꯀꯥꯏꯔꯛꯏ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯏꯑꯦꯕꯦꯇꯤꯁ, ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯂꯥꯏꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯟꯖꯤꯟꯅ ꯇꯨꯝꯂꯒꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯇꯨꯝꯕꯒꯤ ꯆꯥꯡ ꯋꯥꯠꯄꯁꯨ ꯌꯥꯗꯦ, ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯗꯦ꯫ ꯇꯨꯝꯕ ꯋꯥꯠꯂꯕꯗꯤ ꯍꯛꯆꯥꯡꯅ ꯀꯣꯔꯇꯤꯁꯣꯜ ꯀꯧꯕ ꯁ꯭ꯇꯔꯦꯁ ꯍꯣꯔꯃꯣꯟ ꯑꯃ ꯆꯥꯡ ꯋꯥꯡꯅ ꯊꯥꯗꯣꯔꯛꯏ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯏꯟꯁꯨꯂꯤꯟ ꯊꯥꯗꯣꯔꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯏ, ꯃꯁꯤꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯗꯥꯏꯑꯦꯕꯦꯇꯤꯁ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯒ꯭ꯔꯦꯂꯤꯟ ꯀꯧꯕ ꯃꯤꯑꯣꯏꯕꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯍꯜꯂꯤꯕ ꯕꯥꯏꯑꯣꯀꯦꯃꯤꯀꯦꯜ ꯑꯃꯒꯤ ꯆꯥꯡꯁꯨ ꯋꯥꯡꯅ ꯊꯥꯗꯣꯔꯛꯄ ꯃꯔꯝꯅ ꯍꯦꯟꯖꯤꯟꯕ ꯃꯑꯣꯡꯗ ꯆꯥꯁꯤꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯛꯏ꯫ ꯍꯛꯆꯥꯡꯅ ꯒ꯭ꯂꯨꯀꯣꯖ ꯄꯨꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯕ ꯃꯔꯝꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯍꯥꯏꯕꯁꯤ ꯇꯥꯏꯞ 2 ꯗꯥꯏꯑꯦꯕꯦꯇꯤꯁ ꯑꯣꯏꯍꯜꯂꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ ꯇꯨꯝꯁꯤꯠ ꯐꯥꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖ ꯑꯃꯁꯨꯡ ꯁ꯭ꯇꯔꯣꯛꯀꯤ ꯔꯤꯁ꯭ꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 6 ꯌꯧꯅ ꯇꯨꯝꯗꯕ ꯅꯠꯇ꯭ꯔꯒ ꯄꯨꯡ 9 ꯍꯦꯟꯅ ꯇꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯗꯤꯖꯤꯖꯒꯤ ꯔꯤꯁ꯭ꯛ ꯋꯥꯡꯅ ꯂꯩ꯫ ꯅꯣꯡꯃꯇꯪ ꯇꯨꯝꯁꯤꯠ ꯐꯥꯍꯧꯗꯕꯗ
ꯏꯇꯟ ꯇꯟꯊꯕ, ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯑꯃꯁꯨꯡ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯊꯧꯑꯣꯡ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯇꯨꯝꯕ ꯋꯥꯠꯂꯕꯗꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡ ꯍꯣꯡꯂꯛꯇꯨꯅ ꯗꯤꯄ꯭ꯔꯦꯁꯟ, ꯑꯦꯟꯖꯥꯏꯇꯤ, ꯃꯦꯟꯇꯦꯜ ꯗꯤꯁꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯇꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯤꯑꯣꯏꯕꯅ ꯍꯛꯆꯥꯡ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯃꯍꯤꯛ ꯃꯇꯥꯏ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯉꯥꯛꯊꯣꯛꯅꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯨ ꯆꯣꯛꯊꯕ ꯅꯥꯏ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯕꯗꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯂꯛꯇꯨꯅ ꯂꯥꯏꯅꯥ ꯀꯌꯥ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯍꯛꯆꯥꯡ ꯉꯝꯂꯛꯇꯕ ꯇꯥꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯇꯥꯔꯕꯗꯤ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯒꯠꯂꯛꯏ꯫ ꯇꯨꯝꯕ ꯌꯥꯒꯟꯗꯕ ꯅꯠꯇ꯭ꯔꯒ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯏꯆꯝ ꯆꯝꯅ ꯂꯣꯛ ꯊꯨꯡꯕ ꯇꯥꯔꯕꯁꯨ ꯄꯥꯛ ꯍꯦꯛ ꯐꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯨꯝꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯄ ꯌꯥꯎꯏ, ꯑꯗꯨꯕꯨ ꯌꯨ ꯊꯛꯄꯅ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯌꯥꯍꯜꯂꯕꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯇꯨꯝꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯣꯏꯍꯜꯂꯛꯏ ꯍꯥꯏꯕ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯂꯦ꯫ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕ ꯃꯔꯝꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯅꯣꯡꯃꯗ ꯄꯨꯡ 5 ꯐꯥꯅ ꯇꯨꯝꯗꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯕ ꯌꯥꯕꯒꯤ ꯔꯤꯁ꯭ꯛ ꯆꯥꯗ 15 ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕꯒꯤ ꯀꯥꯟꯅꯕ ꯄꯨꯝꯅꯃꯛ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯈꯪꯅꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫